ꯅꯨꯄꯤꯒꯤ ꯃꯙꯧꯅ ꯎꯅꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯁꯥꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝꯗ ꯍꯦꯛ ꯆꯠꯈꯤꯕꯗꯨꯁꯨ ꯃꯔꯥꯜ ꯂꯩꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗꯅꯤ ꯎꯈꯤꯒꯗꯧꯔꯤꯕ꯫ ꯂꯨꯈ꯭ꯔꯦꯗ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯗꯣ꯫ ꯗꯣꯛꯇꯔ ꯔꯥꯎꯟꯁ ꯃꯇꯝꯗꯗꯤ ꯄꯦꯁꯦꯟꯒꯤ ꯃꯅꯥꯛꯇ ꯑꯦꯇꯦꯟꯗꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯔꯨꯝꯗꯨꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯗꯨ ꯊꯣꯔꯛꯂꯦ꯫ ꯂꯇꯥꯅ ꯁꯤꯟꯕꯤꯗꯨꯅ ꯃꯃꯥꯒ ꯃꯄꯨꯕꯣꯛꯀꯗꯤ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯕꯗꯨꯗ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯂꯥꯛꯄꯅ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯍꯥꯏꯐꯦꯠꯇꯤ ꯂꯨꯗꯧꯔꯤꯕꯣ꯫ ꯀꯩ ꯍꯅꯨꯕꯁꯦ ꯅꯪꯅ ꯈꯨꯝꯕ ꯉꯝꯂꯣꯏꯗꯕ ꯋꯥꯍꯪ ꯍꯪꯂꯛꯀꯗꯧꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯁ ꯊꯥꯏꯅ ꯃꯥꯅ ꯊꯥꯈꯤꯕ ꯈꯨꯕꯥꯛꯇꯨꯒꯤ ꯃꯍꯥꯎ ꯀꯥꯎꯔꯕ꯭ꯔꯥ ꯀꯥꯏꯅ ꯍꯧꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯂꯥꯛꯄ ꯃꯊꯥ ꯁꯥꯔꯞꯅ ꯅꯤꯇꯤꯁꯨꯅꯦ ꯀꯩ ꯍꯅꯨꯕꯩ ꯐꯤꯕꯝꯗꯨꯗ ꯐꯃꯨꯡꯗ ꯅꯥꯔꯒ ꯍꯤꯞꯄꯒ ꯂꯩꯕ ꯉꯝꯍꯧꯗ꯭ꯔꯕꯅꯤ꯫ ꯑꯁ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯄ꯭ꯔꯕꯨ ꯑꯩ ꯑꯣꯏꯅ ꯑꯅꯥꯕ ꯑꯣꯟꯕ ꯁꯣꯏꯔꯣꯏꯁꯦ꯫ ꯃꯈꯣꯏꯅꯤꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯇꯥꯎꯃꯩꯗꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯥꯛꯄ ꯃꯥ ꯎꯕꯗ ꯍꯔꯥꯎꯅ ꯀꯀꯥ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ? ꯔꯥꯖꯕꯤꯔ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯑꯁ ꯃꯈꯣꯏ ꯄꯄꯥꯅ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯔꯛꯄ꯫ ꯑꯦ ꯀꯔꯝ ꯀꯥꯟꯗ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯤ꯫ ꯗꯣꯛꯇꯔ ꯔꯥꯎꯟ ꯍꯦꯛ ꯂꯣꯏꯕꯒ ꯁꯥꯒꯗꯕꯅꯦꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯩꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯣꯏꯅ ꯌꯨꯝꯗ ꯍꯜꯂꯣ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯂꯤꯁꯇꯨ ꯑꯩ ꯏꯔꯛꯑꯒꯦ꯫ ꯏꯃꯥꯗꯒꯤ ꯅꯣꯏ ꯑꯅꯤꯅ ꯂꯧꯔꯨꯔꯣ ꯑꯗꯨꯒ ꯂꯥꯛꯄ ꯅꯪꯅ ꯑꯣꯏꯅ ꯊꯤꯜꯂꯛꯑꯣꯀꯣ꯫ ꯑꯦ ꯌꯥꯏꯅꯤ ꯀꯀꯥ ꯑꯗꯨꯅ ꯐꯔꯅꯤ꯫ ꯔꯥꯖꯕꯤꯔ ꯃꯊꯥ ꯁꯥꯕꯗꯨ ꯏꯐꯠ ꯐꯠꯇꯦ꯫ ꯑꯁ ꯀꯩꯗꯧꯕꯩ ꯍꯟꯈ꯭ꯔꯤꯅꯣ ꯁꯣꯏꯗꯅ ꯍꯪꯉꯛꯀꯅꯤ ꯀꯀꯥ ꯃꯊꯪ ꯊꯦꯡꯅꯕꯗ꯫ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯄꯥꯈꯣꯟ ꯊꯥꯈꯤꯕꯅꯦ ꯍꯥꯏꯔꯒ ꯇꯨꯕꯠ ꯁꯝꯖꯤꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤꯗ꯫ ꯕ꯭ꯔꯣ ꯄꯟꯊꯔꯒꯨꯝꯁꯦ ꯆꯠꯊꯣꯛꯅꯕ ꯇꯧꯔꯁꯦ꯫ ꯀꯀꯥꯅ ꯍꯥꯏꯕ ꯂꯤꯁꯇꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯣ꯫ ꯅꯪꯒꯤ ꯅꯝꯕꯔꯗꯅꯦ ꯇꯦꯛꯁ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯔꯛꯑꯒꯦ꯫ ꯑꯍꯣꯏ ꯌꯥꯏ꯫ ꯏꯇꯥꯝꯆꯥꯗꯣ ꯑꯩꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯦ꯫ ꯕ꯭ꯔꯣ ꯃꯇꯥꯡ ꯆꯥꯗꯦꯗ ꯃꯥꯒꯤ ꯐꯣꯟꯁꯨ ꯑꯦꯛꯁꯤꯗꯦꯟ ꯃꯐꯝꯗ ꯇꯥꯍꯧꯔꯦ ꯑꯩꯒ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯅꯤ? ꯇꯥꯎꯃꯩꯅ ꯀꯩ ꯍꯅꯨꯕ ꯊꯣꯛꯂꯛꯑꯦꯍꯦ꯫ ꯀꯀꯥ ꯑꯩꯈꯣꯏ ꯍꯜꯂꯝꯃꯒꯦ ꯑꯕꯣꯛ ꯃꯅꯥꯛ ꯌꯧꯕꯒ ꯑꯗꯨꯝ ꯀꯣꯜ ꯇꯧꯔꯛꯑꯒꯦ꯫ ꯆꯦꯜꯂꯨ ꯆꯦꯜꯂꯨ ꯄꯨꯟꯁꯤ ꯂꯝꯖꯦꯜꯅꯤ ꯁꯥꯅ ꯆꯦꯜꯂꯨ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯈꯔ ꯇꯧꯕ ꯇꯥꯕꯅꯤ꯫ ꯑꯅꯤꯗꯨꯅ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯁꯤꯊ ꯁꯤꯊ ꯅꯣꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ꯫ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕꯅꯣꯅꯦ꯫ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯤꯇꯪ ꯉꯜꯂꯞꯅ ꯆꯩꯅꯥ ꯐꯥꯎꯈꯤꯕꯒꯤ ꯍꯧꯖꯤꯛꯁꯨ ꯀꯤꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏꯒꯤꯁꯦ꯫ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯇꯥꯎꯃꯩ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯣ ꯆꯦꯟꯆꯠ ꯇꯧꯈ꯭ꯔꯤꯁꯤꯕꯣ? ꯕꯥꯖꯤ ꯑꯩꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯃꯣꯏꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯣꯏꯕꯒ ꯋꯥꯔꯤ ꯁꯥꯁꯦꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯏꯍꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯂꯥꯛꯅꯕ ꯀꯧꯁꯤꯔ ꯕꯥꯖꯤ? ꯄꯪꯂꯥꯞꯁꯨ ꯂꯥꯞꯄꯝꯈꯤꯔꯣꯏ꯫ ꯌꯥꯔꯦꯗ ꯅꯪꯅ ꯄꯥꯈꯣꯟ ꯊꯥꯈ꯭ꯔꯕꯅꯤꯅ ꯑꯗꯨꯛ ꯆꯠꯆꯔꯁꯅꯨ ꯃꯇꯨꯡꯗ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯥꯎꯃꯩ ꯈꯪꯅꯤꯡꯅ ꯀꯔꯤ ꯃꯇꯥꯡꯗ ꯁꯥꯒꯗꯕ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯕꯥꯖꯤ? ꯃꯁꯥꯒ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯅꯪꯅꯁꯨ ꯈꯪꯉꯔꯣꯏ꯫ ꯇꯥꯎꯃꯩ ꯃꯥꯒꯤ ꯃꯇꯧꯗ ꯃꯈꯥ ꯇꯥꯗꯕꯤ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯗꯣ ꯕꯥꯖꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯩꯅꯕꯅ ꯍꯥꯏꯔꯤꯒꯦ? ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯇꯤ ꯂꯩꯌꯣꯅ ꯍꯥꯏꯔꯤ꯫ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯁꯨ ꯍꯣ ꯍꯥ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯁꯤꯗ ꯂꯩꯕꯅ ꯁꯥꯐꯩ ꯈꯜꯂꯤꯗꯣ꯫ ꯍꯣꯏ ꯑꯗꯨꯁꯨ ꯐꯩ ꯕꯥꯖꯤ ꯃꯤꯔꯣꯜ ꯂꯩꯇꯕꯅꯤꯅꯅꯦ ꯇꯧꯗꯧꯔꯤꯁꯦ ꯃꯊꯥꯗꯤ ꯑꯣꯈꯥꯛ ꯁꯥꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯗꯤ ꯕꯥꯖꯤ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ꯫ ꯅꯪꯒꯤꯁꯨ ꯌꯨꯝꯗ ꯏꯇꯩꯃ ꯑꯁꯣꯟꯕꯤꯗꯣ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤꯅꯅꯦ ꯑꯩꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯁꯨ ꯄꯥꯝꯗꯦꯅꯦ꯫ ꯃꯥꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯕ ꯑꯆꯥꯟꯕ ꯃꯔꯨꯞꯇꯨꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯕꯥꯖꯤ ꯏꯃꯥꯗꯣ ꯑꯩꯒꯤꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯍꯜꯂꯒꯦ꯫ ꯏꯃꯥꯕꯨ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯍꯥꯏꯕꯗ ꯑꯩꯒꯤ ꯂꯣꯏꯅꯕꯤꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯦ꯫ ꯑꯣ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯕ? ꯇꯥꯎꯃꯩ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯩꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯕ ꯌꯥꯔꯤꯁꯤꯕꯨ ꯑꯉꯥꯡꯈꯩꯁꯨ ꯀꯧꯔꯒ ꯑꯋꯥꯠ ꯑꯄꯥ ꯃꯇꯦꯡ ꯄꯥꯡꯍꯟꯕ ꯌꯥꯏ꯫ ꯃꯈꯣꯏꯁꯨ ꯂꯥꯛꯁꯅꯨ ꯏꯃꯥꯒꯤꯁꯨ ꯑꯩ ꯂꯩꯔꯤ꯫ ꯑꯗꯨꯒ ꯕꯥꯖꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨꯁꯨ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯍꯧꯗ꯭ꯔꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯂꯦꯞꯄꯤꯕ ꯃꯇꯧꯁꯤꯗꯅꯦ ꯑꯩ ꯋꯥꯈꯜ ꯊꯧꯅꯥ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ꯫ ꯃꯩꯔꯥꯕ ꯑꯆꯥꯟꯕ ꯃꯔꯨꯞꯇ ꯌꯦꯡꯂꯒ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯜꯂꯗꯧꯅꯤ꯫ ꯐꯔꯦ ꯑꯩ ꯏꯃꯥꯗ ꯄꯥꯎ ꯑꯝꯇ ꯄꯤꯈꯤꯒꯦ꯫ ꯍꯧꯖꯤꯛꯇꯁꯨ ꯑꯉꯥꯡꯈꯩꯗꯣ ꯑꯩꯒꯤꯗ ꯊꯥꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯥꯅ ꯐꯅꯕ ꯁꯤꯟꯖꯔꯁꯅꯤꯅꯤꯄꯥ꯫
ꯂꯣꯏꯅꯕꯤꯅ ꯐꯩ ꯈꯟꯅꯁꯤꯜꯂꯛꯄꯗ ꯉꯁꯤ ꯐꯥꯎꯕ ꯁꯣꯏꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ꯫ ꯇꯥꯎꯃꯩ ꯏꯍꯩ ꯍꯩꯅꯔꯝꯗꯦ꯫ ꯍꯣꯏ꯫ ꯙꯅꯟꯖꯣꯏ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯪꯉꯗꯨꯅ ꯏꯆꯥꯁꯥ, ꯃꯃꯥꯡ ꯊꯛꯇ ꯅꯈꯣꯏ ꯑꯅꯤ ꯀꯧꯅꯔꯨꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤ ꯃꯍꯧꯁꯥꯒꯨꯝ ꯀꯥꯏꯅꯗꯅ ꯂꯣꯏꯅꯧꯀꯣ꯫ ꯕꯥꯖꯦ, ꯃꯥ ꯃꯊꯟꯇ ꯊꯥꯗꯣꯛꯄꯗꯅꯦ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒꯅ ꯍꯤꯡꯉꯤꯕ ꯃꯍꯤꯡꯁꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ, ꯃꯥꯕꯨ ꯑꯩꯅ ꯁꯦꯝꯗꯣꯛꯀꯗꯣꯏꯅꯤ꯫ ꯑꯁ ꯌꯥꯔꯤꯕ ꯅꯪꯁꯨ꯫ ꯃꯥꯒꯤ ꯑꯁꯨꯝꯅ ꯃꯃꯥꯏ ꯁꯣꯟꯕ ꯃꯇꯧꯁꯦ ꯆꯍꯤ ꯌꯥꯝꯂ ꯐꯥꯎꯕꯗ ꯍꯟꯕ ꯂꯩꯇꯦꯀꯣ꯫ ꯑꯁꯤꯗꯅꯦ ꯕꯥꯖꯦ ꯑꯩꯅ ꯄ꯭ꯔꯨꯛ ꯄ꯭ꯔꯨꯛ ꯆꯥꯛꯏꯁꯦ꯫ ꯌꯦꯛꯅꯕꯒ ꯑꯣꯏꯔꯗꯤꯅꯦ ꯑꯃꯨꯛ ꯊꯥꯕꯗ ꯅꯥꯍꯤ ꯑꯣꯔꯣꯔꯣ ꯇꯥꯗꯣꯏꯖꯥꯠꯅꯤ꯫ ꯏꯆꯥꯒꯤ ꯁꯥꯕꯥꯟꯗꯨꯒ ꯊꯥꯗ ꯊꯥꯗꯧꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯣ ꯕꯥꯖꯤ, ꯐꯥꯒꯤꯅ ꯐꯥꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯕꯁꯤꯗꯤ ꯕꯥꯖꯤꯒ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯂꯩꯕꯤꯔꯣ꯫ ꯏꯇꯩꯃꯁꯨ ꯅꯈꯣꯏꯗ ꯂꯩꯅꯤ ꯍꯥꯏꯔꯦ, ꯇꯥꯎꯃꯩꯅ ꯀꯝꯗꯧꯕ ꯃꯊꯟꯇ ꯅꯨꯡꯉꯥꯏꯗꯧꯔꯤꯕ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯑꯩꯅ ꯇꯤꯟꯅꯕ ꯃꯤ ꯂꯩ, ꯃꯈꯣꯏꯗ ꯂꯩꯅꯕꯅ ꯍꯥꯏꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯥꯎꯗꯣꯏꯅꯤ꯫ ꯑꯊꯨ ꯑꯀꯥꯏ ꯕꯥꯖꯤꯒꯤ ꯍꯣꯍꯥ ꯍꯥꯏꯅꯤꯡꯉꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯝ ꯂꯩꯅꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯅ ꯀꯝꯗꯧꯕ? ꯋꯥꯍꯪꯗꯨꯗ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯑꯃꯨꯛꯇꯪꯗ ꯄꯤꯔꯛꯂꯦ꯫ ꯊꯕꯛꯀꯤꯗꯤ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯒꯤ꯫ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯂꯩꯔꯗꯤꯅꯦ ꯃꯗꯨ ꯍꯥꯟꯅ ꯇꯧꯔꯨꯕ ꯐꯩꯀꯣ꯫ ꯇꯉꯥꯏ ꯐꯗ꯭ꯔꯀꯥꯟꯗ ꯑꯩ ꯄꯥꯎ ꯑꯗꯨꯝ ꯄꯤꯔꯛꯀꯦ꯫ ꯍꯣꯏ, ꯑꯗꯨꯝ ꯐꯅꯕ ꯌꯦꯡꯉꯁꯤ ꯕꯥꯖꯤ꯫ ꯅꯈꯣꯏꯁꯨ ꯉꯁꯥꯏꯗꯩ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯆꯥ ꯑꯃꯃꯝ ꯊꯛꯎꯈꯤꯁꯤ, ꯃꯃꯥꯒ ꯃꯃꯥꯟꯅꯕꯤꯒꯅ ꯁꯪꯂꯤꯉꯩꯁꯤꯗ꯫ ꯑꯁꯨꯝꯅ ꯍꯧꯅꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯦꯟꯇꯤꯟ ꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯔꯨꯝꯗ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯔꯖꯔꯤ ꯇꯧꯕꯒꯤ ꯆꯩꯅꯥ ꯈꯔꯗꯤ ꯐꯥꯎꯅꯤ ꯍꯥꯏꯗꯣ ꯌꯥꯔꯤꯈꯩ ꯔꯤꯀꯣꯕꯔꯤ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯑꯔꯨꯝꯕꯒ ꯊꯥꯡꯉꯨꯅꯨꯀꯣ꯫ ꯂꯇꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯤꯇꯤꯅ ꯍꯣꯏ ꯑꯩ ꯈꯪꯉꯤ, ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯒꯥꯔꯤ ꯊꯧꯕꯗ ꯁ꯭ꯄꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯞꯄꯁꯦ ꯅꯪꯅꯦꯅ ꯍꯥꯏꯅꯔꯤꯅꯤ, ꯀꯃꯥꯏꯅ ꯁꯣꯏꯔꯤꯅꯣꯕ? ꯑꯁ ꯇꯣꯛꯑꯣꯗ, ꯅꯤꯡꯁꯤꯡꯍꯜꯂꯅꯨ꯫ ꯏꯁꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ ꯃꯗꯨ ꯍꯦꯛ ꯈꯜꯂꯨꯕꯗ꯫ ꯑꯩꯁꯨ ꯈꯟꯖꯤꯟꯕꯗꯅꯦ ꯏꯁꯥꯁꯦ ꯑꯀꯤꯕ ꯐꯥꯎꯏ꯫ ꯅꯪ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯔꯪ ꯆꯠꯂꯝꯅꯤꯕꯣ? ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯛꯄꯒꯅꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏꯁꯦ꯫ ꯑꯗꯨꯏ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯕꯁꯦ ꯈꯔꯗꯤ ꯇꯥꯏ꯫ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯉꯥꯏꯍꯥꯛꯇꯪꯗꯨꯗꯗꯤ ꯑꯩ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯁꯅꯥꯅ ꯑꯄꯥꯏꯕ ꯗꯣꯁꯥ ꯍꯥꯏꯗꯨꯅꯤ, ꯌꯥꯝꯁꯨ ꯈꯟꯖꯤꯜꯂꯨꯔꯅꯨꯗ꯫ ꯂꯇꯥꯅ ꯐꯥꯒꯤ ꯇꯧꯔꯛꯂꯤ꯫ ꯑꯗꯣ ꯏꯃꯥ, ꯃꯥꯒꯤ ꯗꯣꯁꯥꯁꯦ ꯀꯣꯛꯅꯕ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯣꯗꯅ꯫ ꯅꯤꯇꯤ ꯃꯃꯥꯟꯅꯕꯤꯗ ꯁꯥꯎꯔꯪꯅꯅ ꯌꯦꯡꯂꯒ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯆꯠꯂꯣ ꯋꯥꯆꯣꯏ ꯌꯥꯝ ꯉꯥꯡꯗꯧꯔꯤ꯫ ꯂꯇꯥ ꯊꯋꯥ ꯀꯩꯁꯨ ꯁꯥꯕꯤꯗꯦ꯫ ꯂꯨꯍꯣꯡꯂꯗꯤ ꯗꯣꯁꯥ ꯂꯩꯔꯝꯕꯒ ꯂꯣꯏ ꯀꯣꯛꯑꯦꯅ ꯍꯥꯏꯅꯩꯗꯨꯗꯤ꯫ ꯅꯪ ꯍꯥꯟꯅ ꯍꯣꯡꯉꯣ ꯌꯥꯔꯦ꯫ ꯇꯧꯅꯨꯗ, ꯇꯨꯡꯗ ꯃꯥꯡꯗ ꯍꯦꯛꯇ ꯍꯣꯡꯒꯗꯧꯅꯤ ꯀꯩꯅꯣ꯫ ꯁꯅꯥꯅ ꯏꯇꯞ ꯇꯞꯅ ꯃꯅꯥꯎꯅꯨꯄꯤ ꯍꯥꯟꯅ ꯍꯣꯡꯍꯟꯈꯤꯒꯦ, ꯑꯗꯨꯒꯅꯦ ꯃꯥꯒꯤꯁꯨ ꯀꯔꯤꯅ ꯐꯒꯗꯒꯦ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯄꯤꯖꯤꯒ ꯇꯧꯈꯤꯗꯣꯏ ꯋꯥꯠꯂꯤꯀꯣ ꯑꯩ꯫ ꯏꯕꯦꯝꯃ, ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯑꯣꯏꯅ ꯇꯧꯔꯣ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒ ꯌꯨꯝ ꯄꯥꯟꯕꯒ ꯇꯣꯠꯁꯤꯟꯅꯕ ꯌꯥꯔꯕꯅꯤ꯫ ꯅꯤꯇꯤ ꯁꯥꯎꯅꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯋꯥꯈꯜꯗꯅ꯫ ꯏꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯕꯨ ꯀꯩꯅꯣ? ꯃꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯕ? ꯁꯅꯥ ꯃꯤ ꯂꯩꯕꯗꯨꯗ ꯏꯔꯦꯝ ꯂꯦꯝꯅ ꯍꯦꯔꯥ, ꯃꯤꯒꯤꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯗꯣ ꯌꯨꯝꯗꯨꯗ ꯊꯕꯛ ꯍꯥꯞꯀꯗꯣꯏꯅꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯛꯀꯅꯤ꯫ ꯑꯩꯒ ꯄꯨꯟꯅ ꯂꯩꯖꯔꯒ ꯃꯥꯅ ꯑꯄꯥꯝꯕꯁꯦ ꯇꯧꯖꯁꯅꯨꯗ꯫ ꯂꯇꯥ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯣꯏ ꯏꯃꯥ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯁꯅꯥ ꯃꯃꯥꯟꯅꯕꯤꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯣꯏꯅ ꯈꯪꯉꯤꯗꯨꯉꯥꯏꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯈꯨꯗꯤꯡꯃꯛ ꯄꯔꯐꯦꯛ ꯑꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯤꯒꯤꯗ ꯆꯠꯄꯗꯨꯅ ꯍꯦꯟꯅ ꯐꯒꯗꯣꯏꯅꯤ꯫ ꯂꯇꯥ ꯏꯀꯣꯏ ꯀꯣꯏꯗꯅ ꯏꯃꯥꯒꯤ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟ ꯈꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ꯫ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯋꯥꯆꯣꯏꯁꯦ ꯁꯨꯝ ꯉꯥꯡꯕ ꯍꯜꯂꯣꯏꯗꯧꯔꯤꯗ꯫ ꯅꯪꯅ ꯈꯪꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥꯗꯁꯨ ꯈꯪꯍꯜꯂꯨꯗꯅ꯫ ꯅꯤꯇꯤ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯁꯤ ꯋꯥꯔꯤꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ? ꯍꯩ, ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯁꯥꯎꯔꯦꯍꯦ, ꯇꯥꯅꯤꯡꯗ꯭ꯔꯤꯔꯥ ꯏꯀꯥꯏꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯦ꯫ ꯂꯇꯥꯁꯨ ꯏꯅꯣꯠ ꯍꯥꯞꯂꯛꯂꯤ꯫ ꯏꯃꯥ ꯍꯥꯏꯁꯦ ꯏꯃꯥꯟꯅꯕꯤꯒꯨꯝ ꯂꯣꯏꯅꯗꯧꯅꯤ꯫ ꯆꯥꯎꯔꯀꯥꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗꯕ ꯋꯥ ꯂꯩꯔꯁꯨꯅꯦ ꯏꯃꯥꯗ ꯂꯣꯏꯅ ꯂꯤꯗꯧꯅꯤ꯫ ꯂꯇꯥ, ꯅꯪ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯑꯅꯤꯀꯣ? ꯙꯞ ꯇꯧꯖꯩꯕ ꯑꯅꯥꯕꯤ ꯅꯪꯅ, ꯌꯦꯡꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯇꯨꯝꯃꯨ, ꯄꯣꯊꯥꯎ ꯏꯕꯦꯝꯃ꯫ ꯋꯥꯔꯤꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯕ꯫ ꯕꯦꯝꯃ, ꯉꯁꯥꯏꯈꯩꯗꯤꯅꯦ ꯑꯁꯤ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯪ ꯂꯥꯛꯄꯗꯒꯤꯅꯦ ꯃꯥꯅ ꯃꯔꯣꯜ ꯈꯔ ꯂꯣꯜꯂꯛꯏꯁꯦ꯫ ꯍꯌꯦꯡꯁꯨꯅꯦ ꯗ꯭ꯌꯨꯇꯤ ꯇꯥꯏꯃꯤꯡꯗꯣ ꯌꯦꯡꯉꯒ ꯁꯤꯗ ꯍꯦꯛ ꯆꯪꯉꯛꯎꯀꯣ꯫
Lakdoine ima, lakda yaribo. Mana sumai nara leibase. Aisu duty mafamda ithanta ihang hangibani. Pakhon sinapa mi leiramaro. Aduna ai ningsingbo orini. Is pakhon di kai siriba. Tathok tasin haiba amsu leidana. Hojikti ningamaktre. Nangse kaidobai ngana chathankrino haina. Wari nungaibada yaukhiba wahaiduna niti di kokchaubi karabani. Madu tarabasu sana thoidokna lupsiludre atopa wari oiramgadra khanduna. Lata sumana haidokhiba wadu soikre khanduna haisingna semtorei. Ibani punna migi wartuda dum mating pangminaramdawni. Nangsu karomdaino khangde akhoi warta amuk laona haiduda kidou yaruino. Ibani punna lehoge haiba yabado. Lata mana makha tarakdringai makha amuk nganglakli. Ho duty do manadrabanina ne nangsu aisu hanba manadredana pulamadi ibani matik amadi lakminabada kashu tawramoidabaniba. Asum thoona damlamba haiduni bem. Mabu phagatnaba hotnabadane nangnasu mateng khara pang. Hoi ma adudi ma ai muk thoknaba tawrage asomda thabak khara loisilamdawba lei. Ado aigi lipto numit kyani yadoino do sardam ta hangbiro ko. Hoi hayeng lakpada pau purage. Ima awat apa leirasune nursing da hayu ko. Aina kupna yengsilo haina sinaramge. Ho. Gari gado laiba katlaga phasana thauko. Hoi ma. Mama nabidu thokibaga mamado. Mana tahawriba wahaidugi wahang pahang tawrakadra khalubani. Madugi onabada machanupigi asokpa mapasingdu oina yengbirami. Kashu tawruida tusinkibagi adu khubat pasoirini. Hidak teiraga pharakani. Ima nungtigine ising asabado lasing ama tawraga adum singdokpiragane hidak teibigi. Nongdring liba mapa oibaga sitkibadugi kahena tatkibani haye photlise. Ichada sigumba chainase panghaningdaban. Niti mamabu kirap yenglaga ima kai haige haibano washroom changningro. Changningde Mr. Khoman se yam phattaba mi ngasaido ai mabu ningsinglaga sauningmandana thorakpada soiba oidoini. Kanadaba migi kanadaba WakhaL ichana karigi khalurino. Ima nangse maga hek thengnarubadagi ngaiba haido loina mangkibo oidoini ko. Namase apangbini. Aina thangduba khongthangi phangpham thokpa chaithengni hojik phangliba. Mr. Khoman gi tata ima nangga yi pangtharuino. To ase tombe mase ima ija saba yaba wari natte. Latana hojik waida ima haisidi chawraklakanda best friend gum loina daunena hairamin tudi. Adugi sumatang matam haiba ama leine nangi oiba life decision loge khanba matamda aibu nangi khwaidagi luna tinaba misakni haina khangadabani. Ima nangi awaba mikupta su aise nangi khwaidagi naknaba marupni haina khallu. Sana machabu nungsina drip yandaba makhudromda nanbiraga ichada kanana kari hairage nangna su WakhaL nungaidrisibo. Matam kuina dagi jingna duna laklaba wafam. Ima nang lot lagi su khanganu. Tombiya kaka taw mai se matam amada imaga khangnaramba misak natra. Mana ngasi phawba yum pandana leirise ima nanga kaina khibai oidoi natra. Sana machagi wahaiduda ngakpana kham thengkre tapna sole. Tamona nangonda wafam selirakbro. Nong mata ai kakaga onsinaraga magi maramda wari sakhiba leite. Baji na sunangonda wari seliba oithokla. Natraga nangna imagi anaba hangba chatpada mana lirakbra. Karigido makhoina ichada asigumba pau tamlibase. Ima papa su tamde bobok su lidi adukla na su ahal khaida khanbigado. Nangi asumna na thanda sagalaga khanba WakhaL khudingna ngasigi phibam si yore ine ima. Aidine WakhaL thenbi naman. Imada aina hangatuna wa haibagi itik ipadi leizate. Adubu ima nangna thangliba khongthangduna aibu malem sida taipang phawhale. Nangi nungshibasu khanghale. Marak sida nangi haktakta thamoi kai hoba kakagi wari khangba matamdadi nacha kari hairaga hokiba punsibo hangat hanba ngamgadoino haiba khangte. Tombe to siguma wari saba yaba matam nate. Nang kai kai da nugaite ima nurse kauro natraga doctor kaura kana su kauga. Ima nachana need exam pass tobagi felicitation numita
इहान हाना खुबा खुदुना पुनिंग थौगत पिखिबा इपागुमलबा मंगोंदा अमुक्तंगदि लाले हाइजवो इमा मासु मागी लंबी अमदा चटकदबदो मखोंग थांबा ngamdana लेरे अइना फना लाले हाइजदुनसु तामुगी खोंथांग होंगलो हाइबा यारर थवाइदगिसु हेले खंजरिबि अपुक्पि ममाना थेमबदा याखिद्रबनि ककागी थमोइ थुगाइरबा इमाना अमुक मेनसिनबिबदि करी अखाइबा ले सना मचागी वाहाइदुदा खोंजल थोकना कपले मागी बेमा ऐसे नचिन ननाउबु पोक्लिबा नमानिने इमा नंगना नुंगाइना लेबा पुंसिदो नचा आइगे इमेज अमदा उहल नंगना मची मची खुदिंग उंगदुना लेबा आई कयार कुख्रे अदुगी पुंसिदगी ना थैनबा होटनबदा नसाना नसाबु चिंजनबा कयार खोटनख्रे मदुसु ओइखिद्रे हाइबा नचा खंगजै तोक्लोसे असिबु वारीने नसाबा हौनदे हौजिक्तिने नंगा पेपेगा मफम चाहना लेखिबदुने इमाना पाम्बदे इमा नंगे हौनबि वाहाई खुदिंग तुबत तुबत कक्पिदो तौगनु नचा अनिगिने हाइबदा तुंगहने येंगकपा मतमदा इमागी दमग लेपिदोबा मिसक्तुगा इमादा नुंगाइना लेखिबदो नचा अइना पामजै नंगी वासे ननाउ नुपीना तारदि इमा बुलाना खनखिनि ममा के अवाबा खंगदबि मचादुना खनबा वाखलबु इमाना लोबा हौनब्रो मादे अंगांग अइना थेमके इमा नंग मीना करी खन्नि हाइदुना हिंगबदो तोओबा अदुना नंगी नुंगाइबा खुदिंग मतख्रबने ममा मचागी वारीदो मखा ताबा नंग्रिङै थोंजिन मयादा मी खरा संगतनबगी मखोल ताई खलंबदो थोंदु खंहांग हांगतोरकपदा उरेदो असावबना मांग थारबा साजौदो इफिंग फिंगना चंगलकले हाय तोंबे इचा कई कायदा सोए नंग बबाला अबनीने नंगबु गारीना थोमलंबा मिसक्तुसु अथुबदा फानबा हाइनने अइना पुलिस स्टेशन दा एफआईआर पालुनबा मी थाख्रबनी आई यमै जाउ जाउना लेना इचागी मतुना मकनामतना सोकपयार इतिक खंगहनगदबनी हौजिक मक्तसु नर्स पिकनाउना कनानो खंगदे चंगबा यारोय युमगी मीगी अयाबा लौदौनीना हाइरकपगी लाउथतखिबनी मपानी हाइना कनागी अयाबा याउदना कईगी एफआईआर पानदोबा आई इसाना लेंदो सेरानना थौबगी सोकजबनी मचागी असावा मतौदुदा तात हाइबा साजौ अदुक फिंगंबदु तपथख्रेदो इपागी बेमा मीना नचानुपीदु सोक्तना हॉस्पिटल दा पुखतले पाउ पिरकपगनी इपा लेफम खंगदना मफमसिदा चेलकलिबनीने सना वाखलदना सोइदना डायरेक्टर महेना पाउ पीबा ओइरमने मखोइनिदि याम लुना तिनबनी अइगी चादा थिंगजिलंबा मीबु मपा अइना करमना लेमना थागनी मिस्टर खुमनथे प्लीज यारदि हनबिख्रो नंगी ताता पंगथागदबा डॉक्टर नीतिदो नते साजौ मचाबु थेमनबा होने साउगनु साउरगा एनर्जी मयेंग तानबनीने अदुगी सरुकने इपादा नंगना करी पाम्बा हाय युमदा होम केयर ओइना तौहनसिरो अइगिदमक वाबीबदा मतांग याम चाद्रे थमजिनबि ननाउ नुपीसु नंग हॉस्पिटल दा पुखतले ताबदा याम कफौबनी नबोका मबानीसु लाकनेना हाइहौबनी पेपेला के हाइबैदि लाखलो अदु नतदना अतोपा मी अमता मफमसिदा चंगबगे अयाबा अइना पीदे हाय पंगसाउदा साउगनुने नंगबो इपा इचा काइनबा याबा मरी नते नोइगिदमकनी अइना ngasi hingliba ha कुफे काफे चही अमगी सोवै कई लापदुरा इहे अदुदी नपागी थबक चिनबगिनीने चिंगदा फना कुइना ट्रांसफर चलुर तमदा लाक हानगी ऑफिसर न लोइसिलमदबा थबक मयामदो अइना लोइना फुगतनबा होटनरिन अदुनदी करमने इचागी मनाक्ता मतम चाना लाकपा ngamgani oh अदुनरो नुपी मखल मखल थीबगी पाउ मीना पिरइसे साजौ सुखुम बलेपते नाइतोम ताना करमने हिंगनी अइगिसु अइगिदम थमोइ सेंगने लेपिगदबा मिसक अदु थीबदा थोखिबा थौदो मसिना इचासिंगबु नुंगसिबा मयेंग ताखिबदि लेतेने ऐसे सोइबने पथारगा लेदोबा मतमसिदा खनबा होबा लाकपिरिसे कइगिनो ममादा ओनसिलगा इमा कइगिनो इमाना सुम लेपा लेरिसिबो असिगुमा मीसे अइना लेरिबा रूमसिदा चंगहनबिरकन तौरिबा मौंगदो साउनिंगलबसु सना वामता हाइबा ngamlamde खा चिक्तुना खुदुमदो तासिलगनी लेपगा लेरिबा साजौ मागे मतौदा हाय अइना इचाबु उनबा लाकपदा थिंगबा ngamba कनामतगी मतिक नतेने इमा आई कोकसे कइनोम तौरे सना मचागी लवाई लेम्फुदा बोतलदगी इसिंगदु खरा थाबिरगा हाय इमा लेरिसे कशु तौरिसे
Sigi mawongsida icha phagatkani haiba thajade. Hojikmak yumda punaba I thorang tawgi. Sana magi matauda sauna khonjel hona. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯌꯦꯠꯄ ꯄꯥꯝꯃꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯁꯅꯥ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯗꯤ? ꯅꯪꯅ ꯑꯩꯁꯦ ꯑꯣꯠꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤ? ꯍꯥꯏ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯅꯦ ꯁꯅꯥ? ꯏꯃꯥ ꯏꯆꯥꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛꯇꯨ ꯎꯠꯂꯛꯀꯅꯨ. ꯑꯗꯨꯅ ꯍꯦꯟꯅ ꯐꯕ ꯑꯣꯏꯒꯅꯤ. ꯑꯁꯤꯗꯤ ꯅꯪꯅꯁꯨ ꯑꯩꯅꯁꯨ ꯀꯔꯤꯝꯇ ꯁꯦꯝꯗꯣꯛꯄ ꯉꯝꯂꯣꯏꯅꯦ. ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯁꯥꯒꯩꯅꯤ, ꯑꯩꯒꯤ ꯏꯅꯤ. ꯏꯃꯥ, ꯃꯥ ꯆꯠꯍꯟꯈ꯭ꯔꯣ. ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯦ. ꯆꯠꯄꯤꯈ꯭ꯔꯣ. ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯁꯦ ꯑꯅꯥꯕ ꯑꯣꯏꯍꯟꯗꯧꯔꯦ. ꯁꯥꯎꯔꯝꯗꯕ ꯁꯥꯖꯧꯗꯣ ꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯈꯪꯐꯤꯡ ꯐꯤꯡꯒꯠꯂꯦ. ꯈꯪꯍꯧꯗꯦ. ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯑꯃꯨꯛꯇꯪ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ ꯁꯅꯥꯕꯨ ꯆꯤꯡꯊꯣꯛꯂꯒ ꯋꯥꯜꯗ ꯏꯟꯁꯤꯟꯕ. ꯅꯤꯇꯤ ꯍꯧꯒꯠꯄꯁꯨ ꯉꯝꯗ. ꯏꯃꯥ! ꯍꯣꯏ, ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ. ꯅꯪꯅ ꯑꯩꯁꯤ ꯄꯪꯌꯥ ꯌꯥꯕꯣꯏꯅ ꯎꯕ꯭ꯔꯣ? ꯍꯥ? ꯑꯩꯒꯤ ꯏꯆꯥ, ꯑꯩꯒꯤ ꯍꯛ. ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯛꯄꯗ ꯅꯆꯥ ꯑꯝꯇ ꯄꯨꯔꯛꯄ ꯅꯠꯇꯦꯅꯦ. ꯑꯩꯒꯤꯅꯦ, ꯑꯩꯒꯤ. ꯈꯪꯉꯤꯗꯅ? ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯒ ꯁꯅꯥꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯁꯥ ꯃꯄꯤ ꯁꯥꯖꯧ! ꯅꯪ ꯏꯃꯥ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ. ꯅꯛꯁꯤꯜꯂꯛꯀꯅꯣ. ꯋꯥꯍꯩꯗꯨꯗ ꯈꯪꯍꯧꯗꯦ. ꯈꯨꯄꯥꯛ ꯑꯆꯧꯕꯗꯨꯅ ꯁꯅꯥꯒꯤ ꯈꯖꯥꯏꯗ ꯊꯥꯔꯛꯈꯤꯕ. ꯁꯥ ꯃꯄꯤꯗꯤ ꯀꯩ? ꯍꯥ? ꯑꯩꯉꯣꯟꯗ ꯍꯧꯔꯕꯅꯤꯅ ꯅꯆꯥꯅꯨꯄꯤꯁꯨ ꯍꯧꯖꯤꯛꯃꯛ ꯅꯝꯗꯅ ꯄꯨꯕ ꯇꯥꯔꯦꯗꯅ. ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯏꯟꯊꯣꯛꯇꯨꯅ ꯅꯤꯇꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕꯒ ꯔꯨꯝꯗꯨꯒꯤ ꯊꯣꯡ ꯃꯄꯥꯜꯗꯒꯤ ꯍꯪꯂꯛꯄꯗꯨꯗ ꯆꯞ ꯂꯦꯞꯄꯤ. ꯍꯥꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯙꯅꯟꯖꯣꯏꯅ ꯍꯥꯏꯔꯛꯄꯅꯤ. ꯁꯥꯖꯧ ꯁꯥꯎꯅ, ꯍꯦ, ꯑꯍꯜ ꯇꯨꯃꯤꯟ ꯂꯩ. ꯃꯄꯥ ꯑꯩꯅ ꯏꯆꯥ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ. ꯅꯣꯏ ꯅꯊꯧ ꯀꯩꯝꯇ ꯂꯩꯇꯦ ꯁꯤꯗ. ꯙꯅꯟꯖꯣꯏꯅ ꯊꯣꯡꯗꯨ ꯄꯨꯔꯥ ꯂꯣꯟꯁꯤꯟꯗꯕ ꯑꯣꯏꯕꯅ ꯊꯣꯡꯖꯤꯟ ꯃꯄꯥꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯉꯛꯏ. ꯑꯣ, ꯑꯐꯥꯎ ꯌꯥꯝ ꯁꯥꯔꯤꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ. ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯅꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯇꯥꯟꯖꯥꯕꯨ ꯐꯪꯉꯗꯤ ꯃꯤ ꯐꯨꯅꯔꯒꯦꯗ ꯂꯩꯔꯕ ꯃꯩꯔꯥꯕꯅꯤ. ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯁꯥꯖꯧꯒꯤ ꯀꯣꯂꯔꯗꯨꯁꯨ ꯄꯥꯏꯔꯒ ꯋꯥꯜꯗꯨꯗ ꯅꯝꯁꯤꯜꯂꯤ. ꯃꯄꯥꯡꯒꯜ ꯀꯟꯕꯒ ꯇꯣꯏꯅ ꯍꯩꯅꯕꯤ ꯑꯣꯏꯅ ꯇꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯁꯥꯖꯧ ꯃꯆꯤ ꯂꯦꯡꯕ ꯉꯝꯂꯝꯗꯦ. ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯑꯃꯨꯛꯀ ꯍꯜꯂꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗꯅꯦ ꯅꯊ꯭ꯋꯥꯏꯁꯦ ꯃꯤꯀꯨꯞꯁꯤꯗ ꯃꯥꯡꯕ ꯁꯣꯏꯔꯣꯏ. ꯍꯣꯏ, ꯑꯩꯒꯤ ꯉꯛꯁꯝꯗ ꯄꯥꯏꯔꯤꯁꯤ ꯊꯥꯗꯣꯛꯑꯣ. ꯊꯥꯗꯣꯛꯑꯣ. ꯁꯣꯔ ꯐꯦꯠ ꯍꯣꯜꯂꯤꯗꯣ ꯊꯥꯗꯠꯄ ꯄꯥꯝꯗ꯭ꯔꯗꯤ ꯇꯨꯃꯤꯟ ꯂꯩ. ꯙꯅꯟꯖꯣꯏ ꯁꯥꯎꯅ, ꯀꯔꯤꯅꯣ ꯁꯥꯖꯧ ꯅꯪꯅ ꯄꯥꯝꯂꯤꯁꯦ? ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯠꯂꯒ ꯅꯪꯅ ꯐꯪꯂꯤꯕ ꯅꯨꯡꯉꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯕꯥꯖꯦ, ꯑꯩ ꯏꯆꯥ ꯁꯣꯛꯂꯦ ꯇꯥꯕꯗꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ. ꯆꯨꯝꯅ ꯑꯅꯥꯕ ꯑꯍꯪꯕ ꯂꯥꯛꯄ ꯅꯠꯇꯕꯤꯗ ꯅꯪꯅ ꯁꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯜꯂꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯁꯅꯥ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯍꯣꯏ, ꯈꯨꯟꯅꯝꯁꯤꯅ ꯊꯥꯖꯤꯜꯂꯛꯄꯗ ꯑꯗꯨꯉꯩ ꯅꯥꯍꯤ ꯇꯥꯈꯤꯕꯗꯣ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯃꯤ ꯆꯪꯂꯛꯑꯗꯤ ꯐꯖꯗꯦ. ꯊꯥꯗꯣꯛ, ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ. ꯃꯩꯔꯥꯕꯗꯣ ꯁꯥꯖꯧꯕꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ, ꯅꯪ ꯀꯔꯟ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯅꯤ. ꯁꯥꯖꯧ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯁꯦꯝꯂꯒ, ꯏꯆꯥ ꯑꯅꯥꯕꯁꯦ ꯑꯩ ꯄꯨꯊꯔꯒ ꯏꯟꯊꯤꯅ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯁꯤꯗ ꯌꯥꯗ꯭ꯔꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ? ꯙꯅꯟꯖꯣꯏꯅ, ꯃꯆꯥꯅꯨꯄꯤꯅ ꯅꯥꯔꯕ ꯃꯇꯝꯗ ꯃꯃꯥ ꯑꯣꯏꯕꯤꯗꯅꯤꯅꯦ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ. ꯕꯥꯖꯤꯁꯨ ꯑꯗꯨꯉꯥꯏ, ꯅꯣꯡꯃꯇ ꯅꯁꯨ ꯅꯨꯄꯤꯁꯦ ꯑꯩꯒꯤꯗ ꯊꯥꯔꯛꯇꯦ. ꯅꯤꯇꯤ ꯁꯥꯎꯅ, ꯑꯩꯅ ꯂꯥꯛꯑꯣꯏꯅ ꯂꯥꯛꯇꯕꯅꯤ. ꯅꯈꯣꯏ ꯌꯨꯝꯗꯨꯗ ꯑꯩ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯦ. ꯏꯄꯥꯒꯤ ꯕꯦꯃꯥ, ꯅꯆꯤꯟ ꯅꯅꯥꯎꯅ ꯏꯄꯥꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥꯅꯤꯅꯦ. ꯅꯃꯥꯒ ꯑꯩꯒ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯏꯆꯥꯕꯨ ꯎꯅꯗꯦꯅ ꯁꯥꯎꯔꯤꯕ꯭ꯔꯣ? ꯄꯤꯅꯤꯡꯕ ꯄꯥꯎꯈꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯔꯁꯨ ꯑꯩꯅ ꯇꯥꯒꯗꯕ ꯂꯩꯇ꯭ꯔꯦ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯈꯣꯡꯗꯥꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯅꯨ. ꯑꯣ, ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯅꯥ ꯅꯪꯅ ꯁꯤꯟꯕꯅꯤꯀꯣ? ꯑꯩꯅ ꯀꯔꯤ ꯁꯤꯟꯗꯧꯔꯤꯒꯦ? ꯁꯤꯟꯕ ꯍꯩꯕ ꯑꯣꯏꯔꯝꯂꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯩꯁꯨ ꯑꯣꯏꯔꯝꯂꯣꯏ. ꯌꯥꯝ ꯄꯜꯂꯅꯤꯡꯕ ꯃꯥꯜꯂꯤꯗ. ꯑꯩ, ꯅꯪ ꯂꯦꯝꯇꯛꯅ ꯔꯨꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯩꯔꯥꯕ ꯑꯩꯅ ꯅꯉꯛꯇꯨ ꯄꯥꯏꯔꯒ ꯏꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯁꯣꯝꯅ ꯑꯁꯨꯛ ꯌꯥꯝ ꯊꯧꯅꯥ ꯐꯕꯤꯔꯤꯁꯤ ꯀꯩ ꯃꯔꯝꯒꯤꯅꯣ? ꯅꯉꯣꯟꯗ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯅꯧ ꯍꯥꯏꯗꯦꯅꯦ ꯁꯥꯖꯧ. ꯁꯣꯛꯂꯤꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ, ꯑꯩꯒꯤ ꯁꯥꯒꯩ, ꯑꯩꯒꯤ ꯏ. ꯃꯄꯥ ꯑꯩꯒꯤ ꯑꯣꯏꯕ ꯍꯛ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ. ꯅꯣꯏ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯅꯤꯇꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ, ꯅꯪ ꯑꯩꯒꯤ ꯏꯄꯥ ꯅꯠꯇꯦ. ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ. ꯏꯄꯥꯒꯤ ꯕꯦꯃꯥ, ꯁꯔꯇꯤꯐꯤꯀꯦꯠ ꯈꯨꯗꯤꯡꯗ ꯍꯥꯞꯂꯤꯕ ꯁꯥꯒꯩꯗꯣ ꯅꯄꯥ ꯑꯩꯅ ꯄꯤꯕ ꯁꯥꯒꯩ. ꯅꯪꯅ ꯐꯅ ꯍꯣꯠꯅꯔꯁꯨ ꯃꯗꯨ ꯍꯦꯛꯇ ꯁꯤꯟꯗꯣꯛꯄ ꯌꯥꯔꯣꯏꯅꯦ. ꯏꯁꯥꯒꯤ ꯁꯥꯒꯩ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯏꯃꯥꯒꯤ ꯁꯥꯒꯩꯅ ꯑꯩꯒꯤ ꯁꯥꯒꯩ ꯑꯣꯏꯒꯅꯤ. ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ. ꯌꯥꯔꯝꯂꯗꯤ ꯍꯧꯔꯛꯄꯗꯒꯤ ꯑꯣꯏꯔꯝꯂꯣꯏꯗ꯭ꯔꯣ? ꯄꯪꯒꯅꯨꯅꯦ ꯏꯄꯥꯒꯤ ꯕꯦꯃꯥ.
ꯑꯩꯅꯦ ꯅꯥꯔꯒ ꯂꯩꯔ ꯐꯥꯎꯗ ꯅꯥꯐꯝ ꯑꯝꯇ ꯈꯪꯗꯦ ꯏꯃꯥ ꯄꯨꯄꯥ ꯑꯝꯇꯗꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣꯕ ꯃꯤꯁꯇꯔ ꯈꯨꯃꯟꯊꯦꯝꯁꯦ ꯍꯩ ꯃꯈꯣꯏꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ ꯅꯪꯅ ꯐꯅ ꯁꯥꯎꯔꯁꯨ ꯃꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤꯅꯦ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯑꯩꯒ ꯅꯪꯒ ꯃꯔꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯩꯔꯥꯕꯅ ꯑꯉꯥꯡꯁꯤꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯔꯁꯤ ꯐꯥꯎꯗ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯤꯁꯦ ꯕ꯭ꯔꯦꯟꯗ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯕꯒꯤꯅꯣ ꯍꯩ ꯃꯩꯔꯥꯕ ꯅꯪꯅ ꯗꯤꯄꯥꯔꯠꯃꯦꯟꯇ ꯀꯩꯗ ꯄꯪꯆꯥꯎ ꯆꯥꯎꯔꯁꯨꯅꯦ ꯏꯄꯥ ꯏꯆꯥꯏ ꯃꯔꯛꯇ ꯆꯥꯎꯁꯤꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯗ ꯅꯠꯇꯦ ꯀꯅꯥꯝꯇ ꯌꯥꯔꯣꯏ ꯀꯥꯁꯤꯗ ꯀꯅꯥꯝꯇ ꯃꯔꯣꯜ ꯊꯣꯛꯇꯕꯒꯨꯝ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯁꯤꯅꯤ ꯍꯣꯏ ꯏꯆꯥꯅꯨꯄꯤꯅ ꯁꯥꯎꯖꯕꯁꯤꯗꯤ ꯃꯄꯥ ꯑꯩꯉꯣꯟꯗ ꯑꯣꯏꯅꯖꯔꯤꯅꯤ ꯑꯩ ꯅꯉꯣꯟꯗ ꯑꯣꯏꯅꯈꯤꯕ ꯂꯩꯇꯦ ꯇꯥꯔꯕ ꯑꯉꯥꯡꯁꯤꯅ ꯍꯥꯏꯁꯦ ꯁꯥꯖꯧ ꯊꯧꯋꯥ ꯁꯥꯗꯦ ꯀꯅꯥꯝꯇꯅ ꯊꯗꯠꯄ ꯉꯝꯗꯕ ꯏ ꯃꯔꯤꯅꯤ ꯏꯄꯥ ꯏꯆꯥꯒꯤ ꯃꯔꯤ ꯅꯤꯇꯤ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯀꯦ ꯇꯧꯏ ꯅꯣꯏ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯗꯤ ꯑꯩꯅ ꯇꯥꯟꯊꯣꯛꯀꯦ ꯍꯩ ꯇꯣꯝꯕꯤ ꯇꯨꯒꯅꯤꯅꯦ ꯅꯪꯕꯣ ꯄꯨꯄꯥ ꯅꯪꯁꯨ ꯀꯩꯒꯤ ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯗꯤꯚꯣꯔꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯐꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯕꯁꯨ ꯁꯥꯖꯧꯕꯨ ꯍꯦꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯟꯕꯒꯤ ꯃꯇꯤꯛ ꯀꯅꯥꯗꯁꯨ ꯂꯩꯔꯝꯗꯦ ꯅꯤꯇꯤꯒꯤ ꯍꯦꯛ ꯑꯄꯣꯛꯄ ꯑꯣꯏꯔꯨꯕꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯅꯤ ꯁꯥꯖꯧꯅ ꯂꯧꯔꯤꯕꯗꯨꯁꯨ ꯁꯦꯡꯅ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯖꯕ ꯈꯔꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯈꯪꯕ ꯉꯝꯂꯝꯗꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯐꯤꯡꯒꯅꯨꯅꯦ ꯅꯪꯕꯣ ꯉꯥꯡꯉꯛꯀꯅꯨ ꯅꯪ ꯉꯥꯡꯉꯛꯀꯅꯨ ꯑꯩ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤꯡꯗꯦ ꯐꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯅꯪꯉꯣꯟꯗ ꯆꯦꯜꯂꯤꯕꯗꯣ ꯑꯩꯒꯤ ꯏꯅꯤ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯇꯥꯎꯃꯩꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯁꯨ ꯃꯔꯣꯜ ꯂꯣꯜꯂꯛꯂꯤ ꯁꯥꯖꯧ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯁꯣꯝꯁꯨ ꯃꯔꯣꯜ ꯊꯣꯛꯄꯤꯔꯝꯂꯦ ꯑꯉꯥꯡꯗ ꯃꯦꯟꯇꯦꯂꯤ ꯇꯣꯔꯆꯔ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯑꯩ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯃꯩꯔꯥꯕꯁꯨ ꯏꯄꯥ ꯑꯩꯁꯨ ꯂꯩꯔꯤ ꯇꯧꯃꯩ ꯅꯪꯒꯤ ꯅꯊꯧꯅ ꯃꯇꯥꯡ ꯆꯥꯗꯦꯗ ꯏꯄꯥ ꯏꯆꯥꯏ ꯃꯔꯛꯇ ꯅꯪꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯅꯤꯡꯕ ꯄꯜ ꯂꯩꯇꯕꯗꯣ ꯃꯈꯥ ꯁꯥꯡꯊꯔꯛꯂꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯪ ꯍꯥꯏꯔꯤꯗꯨꯕꯨ ꯏꯄꯥ ꯏꯆꯥꯏ ꯃꯔꯤꯁꯦ ꯍꯦꯛꯇ ꯊꯗꯠꯄ ꯉꯝꯅꯤ ꯈꯜꯂꯤꯔꯣ ꯃꯃꯥꯡ ꯊꯛꯀꯤꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯇꯥꯎꯃꯩ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯝꯕ ꯏꯗꯣ ꯏꯆꯥꯒꯤ ꯑꯣꯄꯔꯦꯁꯟ ꯃꯇꯝꯗ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯒꯤ ꯃꯄꯥ ꯑꯩꯉꯣꯟꯗꯒꯤ ꯂꯧꯗꯨꯅ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯅꯤ ꯏꯆꯥꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯣ ꯉꯥꯏꯍꯥꯛ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯂꯦ ꯙꯅꯟꯖꯣꯏꯅ ꯍꯥꯏꯈꯣꯗꯅ ꯅꯪꯒꯤ ꯏꯅꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯄꯣꯡꯈꯣꯗꯅ ꯃꯁꯤꯕꯨ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯣ ꯅꯪꯅ ꯂꯥꯟꯗꯕ ꯑꯣꯏꯔꯝꯂꯗꯤ ꯈꯨꯗꯤꯡꯃꯛ ꯅꯃꯥꯡꯗ ꯇꯨꯔꯝꯒꯗꯕꯅꯤ ꯁꯥꯖꯧ ꯅꯪ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯃꯩꯔꯥꯕꯅ ꯆꯠꯂꯣ ꯊꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯄꯥꯅ ꯁꯥꯎꯔꯛꯑꯅꯤ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯁꯥꯊꯤꯕ ꯑꯩ ꯑꯃꯁꯨ ꯂꯩꯔꯤ ꯅꯪꯅ ꯁꯤꯜꯂꯤꯔꯥ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯑꯒ ꯍꯥꯏꯔꯛꯄꯅꯤ ꯙꯅꯟꯖꯣꯏꯅ ꯍꯥꯏ ꯗꯤꯚꯣꯔꯁ ꯇꯧꯈ꯭ꯔꯕꯅꯤ ꯅꯪꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯅꯌꯨꯝꯗ ꯂꯩꯍꯧꯕꯤꯗꯨꯗ ꯑꯣꯏꯅ ꯙꯞ ꯇꯧꯔꯨꯔꯣꯅꯦ ꯁꯅꯥꯅꯁꯨ ꯙꯔꯃꯅ ꯌꯥꯔꯣꯏꯗꯕ ꯑꯩ ꯇꯧꯔꯦ ꯏꯆꯥ ꯑꯅꯤꯃꯛꯅ ꯑꯄꯥꯝꯕ ꯇꯧꯖꯁꯅꯨ ꯑꯩꯅ ꯄꯪꯂꯨꯕꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯈꯣꯏꯁꯨ ꯌꯥꯎꯍꯟꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯄꯤꯔꯛꯀꯅꯨ ꯂꯧꯖꯧ ꯅꯪꯒꯤ ꯃꯄꯥ ꯃꯁꯛ ꯈꯪꯗꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯗ ꯄꯦꯄꯦ ꯂꯩꯍꯧꯔꯤꯅ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯗꯕ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯩ ꯈꯥꯡꯒꯦ ꯙꯅꯟꯖꯣꯏꯅ ꯀꯔꯤꯒꯤ ꯄꯦꯄꯦꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯗꯣꯏꯕ ꯇꯥꯎꯃꯩ ꯅꯣꯏꯒꯤ ꯂꯣ ꯑꯗꯨ ꯑꯗꯥꯗꯨ ꯀꯩꯅꯣ ꯌꯦꯡꯂꯒ ꯄꯦꯄꯦꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯊꯣꯛꯁꯤꯗꯅ ꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕ ꯅꯨꯃꯤꯠꯇ ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯒꯩꯗ ꯑꯗꯨꯝ ꯑꯣꯟꯈ꯭ꯔꯗꯧꯅꯤ ꯕꯥꯖꯤ ꯃꯈꯣꯏꯅꯤꯒꯤ ꯁꯔꯇꯤꯐꯤꯀꯦꯠ ꯈꯨꯗꯤꯡꯗꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯌꯥꯎꯅꯤꯗꯅ ꯏꯁꯦ ꯑꯁꯤꯒꯤꯕꯨ ꯑꯩꯒꯤ ꯃꯤ ꯌꯥꯝ ꯂꯩꯁꯦ ꯐꯠ ꯍꯦꯛꯇ ꯑꯣꯟꯊꯣꯛꯍꯜꯂ ꯂꯣꯏꯔꯦ ꯅꯣꯡꯃ ꯐꯥꯅ ꯀꯩꯁꯨ ꯆꯪꯉꯨ ꯑꯔꯦꯡ ꯑꯔꯦꯡ ꯄꯨꯊꯔꯕꯗ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯁꯥꯖꯧꯗꯨ ꯐꯦꯠ ꯐꯥ ꯇꯧꯗꯨꯅ ꯎꯄꯥꯏ ꯂꯩꯇ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯀꯔꯣꯝꯗꯩ ꯍꯥꯏꯖꯤꯜꯂꯛꯂꯤꯕꯅꯣ ꯎꯍꯧꯗꯦꯅꯦ ꯕꯥꯖꯦ ꯆꯞ ꯆꯥꯅ ꯊꯦꯡꯅꯍꯧꯔꯤꯁꯦ ꯐꯔꯕꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯊꯝꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯒꯦꯗꯣ ꯅꯤꯄꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯔꯤꯁꯦ ꯅꯪꯒꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯥꯄꯜ ꯇꯧꯖꯧꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯄꯦꯟꯁꯟ ꯆꯠꯇꯣꯏꯕ ꯋꯥꯠꯂꯤꯗꯅ